आकाशवाणी इम्फाल Ngangom Kiran pau pajari ahan bada marwaiba pau security force na toan wafam singdagi lalhau manga amasung drug lalon manga fare hanagi mukhyamantri nongthom bere na hairi manipur gi wangmada lariba manipuri singna nat chanabi ngakna balawriba thaudang thagat ningai ni amasung next generation GST reform da miyam na mapung wena season ba polam sing maman hantaragani anaubu rate si tha sigi kuni thori gi chana bahuragani security force na tongan mafam singdagi lalhaw manga fagat lei manipur police control room na thadorok pacherol amada hai security force na ngarang Imphal West jila gi lamsang police station gi manung chanba lairen kabi mamang laikai dagi KCP city maitai gi mioi ama phare lalholup asiga topa mioi amasu Imphal East jila gi khabam chumbrei thong dagi phare atopa operation amada Imphal East jila gi basikhong dagi People's Liberation Army PLA gi mioi amasu ngarang security force na phare mahak miyam karbarwala sing Bishnupur jila da laiba school sing amadi college sing dagi namduna sel khaibar chanaba mioi ni haidi Imphal West jila gi lairen kabi khullagi ngarang security force na KCP PWG gi mi ani fare amaromda Imphal West jila gi Patsoi police station gi manung chanba new kaithal manbi dagi mi ama ganja kilogram sama marfu mari ga kona na fare ganja singa du purakpa tata truck ama su phagat lehari Serol asin hai raja sig singnaba mafam kaya da security force na area domination amasung thibom gi thabak leptana chathari haukyo pung kunmari da raja sig santi raksa gi pibam punna yengbada mahausagum santi oiki hairi Senapati jila gi Tadubi police station amasung tarataruk suba sam rifles gi punba kangbu amana mayai kabanisa brown sugar lalon ba mioi manga fari National Highway 2 gi Tadubi police station check post da ngarang numit matung pung ama makhairam tarak padwai da achad hoksing sek tawbada gypsy ani dagi nupi ama yaungna mioi manga ga konana brown sugar adu fagat kibani brown sugar adu makoina sapon capsa ma marifu tare ta haptuna puramani hiram asigi matang da Tadubi police station da case ama lokhatuna makhata na thijilli Manipur gi ऐतिहासिक ओइरबा कांचीपुर gi सिंग नत्रगा लंगथबाल सिंग हाइना खंगनदुनो लाकपा असम राइफल्स न लेरंब चिंग सरुक असि राज्य की आर्ट एंड कल्चर डिपार्टमेंट तंगरंग सिनखरे असम राइफल्स के सेरोल मद हाई शांति अमसुंग कला संस्कृति बुइकाई खुमनब गलैना असम राइफल्स न सिंगदुम असि राज्य सरकार सिनखिबनी हारिब सिंगदुम असि gi मथक्ता सेंगलब मफम असिदा लंगथबाल कोनुंगसु लेरिबनी असिगुम्बा यामना मरु ओइब मफम असि मणिपुर मियामदा सिनबा ngambada असम राइफल्स न थोइदोकना हराव फोंगदोकली अमरोमदा आर्ट एंड कल्चर की डायरेक्टर के दिनमनीना असम राइफल्स ना लंगथबाल सिंह मखोइन हाना लेरंब मफम असी मणिपुर मियाम की येंगलग थादोकलमदुना आर्ट एंड कल्चर डिपार्टमेंट सिनरंब सिगदमक थागत फोंगदोकली महाकना हाई Oji moida thado me haina beket hundo ma chingje miss use to bidaba akoi manipur gi praja singna gyan ta na pajala ipai puna thambiramba monument singje masigi belu khangna akoi gi punna maintain tominasi hoji nona semgar ka doba already pasa sanction taw le semgar pa horani hobse jida ai apan miss address ngumba gyan ta na dum thok ta na ba punna fodaminasi aduga phajaba akoi ipai pu sing gi kormo famje asi phajana semgapata punamana cooperation pibiu haina misimai nglo हानगी मुख्यमंत्री नोंगथोम बिरेन हाइरी मणिपुर की वांगमद खुंदा लैता दुना लैरिबा मणिपुरी सिंगना आइखोइगी नाट चनबी अमसुंग सक्तम ngaktuna thamnaba honariba asi thagat ningaini yang manipuri council assam gi mihut kangbu amaga ngarang siri birenga mahak yumda unabagi achamba thoroma mada siri biren wafam asi phongdokibani Assam dasu naha oriba council asigi thomi singna manipuri singi nat chanabi yokhatuna thamnaba honabada achobu thodang lauri unabadu da council asigi mihut singna Assam da Manipuri autonomous council ama sembada sagat pinaba taksinki Manipur gi wangmada khunda laita aduna leriba Manipuri singna makhoi gi horok phumlamda Manipur da lakpada laifam saphongi khudong chadaba kaya mayoknariba si kohnabagi damak Imphal da makhoi gi oiba guest house ama sabina basu mihut kangbu aduna phongdokki Masigi matakta Assam gi Silchar da Manipuri bhavan ama sana bohanabada mateng pangbiyu haina su taksinki Sri Birena wafam masigi matangda Assam gi Mukhyamantri Himanta Biswa Sharma da hanana memorandum ama piduna taksinki balaire haina paudamki Citizen for Justice Manipurna Manipur ki irang loishinbinaba Rashtrapati Pradhan Mantri amasung Griha Mantri da memorandum ama pishinkre
Citizens for Justice Manipur ki chairperson Khaidem Manina Imphal ki Manipur Press Club ta pangthokpa paugi mifam amada hai Manipur ki matam kuir wathok asina raja sigi miyam gi mahusa gi punsida awaba kaya piri masina marumoiduna miyam gi sel thungi phiom da chauna saitheng piri maramaduna wathok asi athu matam waroshin puruktuna mahusagum tangdu leitana nungsi chanan laiba lamdam amo ohenbinaba kendra gi lusingba singda memorandum adu pisin kibani tabiri pawsi Akashvani Imphal dagini. Next generation GST reform da miyamna mapung oina sizinaba polam singi maman hantaragani anaubo rate asi tha asigi kunithoi gi chanaba hauragani. New Delhi da ngarang pawgi mipum amada kendra gi selthum mantri Nirmala Sitaraman na hai misam miyamna sizinaba polam sing hana chada tarani pa natraga tarani thoi GST loramba du chada mangad hantalagani mahakna hai. These reforms have been carried out with a focus on the common man. Every tax levied on common man's daily use items have gone through a rigorous looking into, and in most cases the rates have come down drastically. Labor-intensive industries have been given a good support. Farmers and agriculture as a whole will also benefit by the decisions. Health-related also will benefit. Maragasida Hanagi Mukhyamantri Nongthamam Birenna Pradhan Mantri Narendra Modi ki aitihasik oreba GST reform adubu thagatpa phongdokre social media thaglak warol amada Sri Birenna hai anobu GST ki thausilasina apikpa karabar tawjariba miyosing thabak thiriba sing amasung sothana lairiba imung kayada chauna kanaba piragani khongthang asina Bharat ki economy ki mapangan hena kankhat hanbata natana awang nongpuk lamdamgumba sothariba mafam singbu chingkhatuna thong manhan manaba honabada kanaba kaya piragani. Pradhanmantri Narendra Modi ki mityang sanba thausilasina Bharat pu sokhotpagi maikeida mangjil thana sangsinba ngamlagani hainasu Sri Birenna phongdokli. Ngasi phongwa pawse singmaroyo pawsingedama haujek Devika Chingtham leire Devika. Thagachari Kiran. Prime Minister Narendra Modi Manipur da lakpagi paw hojik phawba leitri haina BJP Manipur Pradesh na phongdokkiba relief camp ta thokliba financial irregularity thidoknaba Congress na haikiba amasung tongan ba potlam singda GST hanna leramba changdagi hanthakibagi paw ngasi phongba pawche singda maru oiba pawsing oina phongnari. Donor Ministry na lupa koti kayagi senfam thadokre scientific oiba mawongda smoke meat puthoknabagi lupa koti ani henbaromgi senfam yauri haina poknafamda ahanba headline tauri. Sana leibakta PM Manipur da lakpada irang sigi waroisin purakani thajai haina BJP na phongdokkiba wafamna ahanba headline oiri. Masiga manaba paw Prime Minister Narendra Modi na Manipur da laklabadi lamdam asida thokliba irang asigi waroisin ama puraktuna Manipur da popular government ama soidana semlagani haiba BJP gi wafam naharol gi thodangda ahanba headline tauri. GST Council gi yankai taruk suba mifam pangthokre chada tara nithoi amasung chada kunipan laurambagi mahutta chada manga amasung tara nipan laubada ayaba pikre haina huyen lanpau gi ahanba lamaida headline tauri. Sangai Express Manipuri edition da Prime Minister September tara humdoi da soidana laktauri mi lising tara manga phamnaba Kangla manungi lampak semgatli Churachandpur dana lising mapan gi semgatli haina ahanba headline tauri. FMR amasung border fencing lauthokpaga mari leinana UNC na September 9 dagi matam kaktana mapandagi pot pusilakpa thinglagani haina Tamenglong da phongba pauche Ganfew Mail da ahanba headline tauri. Pau asi Sangai Express English edition dasu maru oiba pau oina phongli. Manipur da BJP lengak lakpadagi amamba puwari semba leptri IDP singi senfam haihatpa yaurabra lana sizinaramlabadi khubak mayaida sagun tawgani haina Congress ki Hareshwar Goswami na phongdokkiba wafam huyen lanpaugi ahanba lamaida phongli. Ministry of Home Affairs ka Kuki Zo Group singa wari sanakre Manipur Sarkar na su sangdoklaba yai haina Morning Bell gi ahanba headline tawduna phongli. Assam Rifles na Langthabal Ching haina khangnariba mafam asi Arts and Culture Department ta khusin nakre haiba Pau People's Chronicle, Manipur Mail, Sangai Express Manipuri edition amasung atay pauche singda headline tawduna phongli. Amasung Bijoy Govinda Thangapata haikru hidongbagi hiyang tanabagi pausu pauche ayambada maru oiba pau oina phongli. Kiran. Thagachari Devika aroibada maru oiba pau amohanna Security Force na tuan mafam singdagi lalhawa mga amasung drug lalon mga fare
हानगी मुख्यमंत्री नोंगथम बिरेन हाइरी मणिपुर की वांगमदा लरिबा मणिपुरी सिंगना नाट चनबी ngaknaba lawriba thodang thagatningai ni amasung next generation GST reform da miyamna mapungena sizinaba polam singi maman hantaragani anaubu rate asi tha asigi kuni thoidigi chanaba hauragani pauloi jare